ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯋꯥꯏꯅꯤ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯉꯁꯤ꯫ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯋꯥꯕꯗꯤ ꯍꯟꯗꯦ꯫ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤ ꯅꯨꯔꯩ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯨꯋꯥꯡꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ꯫ ꯅꯨꯔꯩꯒꯤ ꯅꯥꯀꯜ ꯂꯣꯏꯔꯞ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯄꯨꯋꯥꯡꯕꯅ ꯍꯥꯏꯔꯛꯑꯦ, "ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯎꯪꯉꯒ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ? ꯅꯪꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯅꯤ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯎꯁꯦ?" ꯅꯨꯔꯩ ꯄꯨꯋꯥꯡꯕꯗ ꯇꯞꯅ ꯌꯦꯡꯉꯦ, ꯑꯗꯨꯒ "ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯦ, ꯅꯪ ꯁꯣꯏꯗꯅ ꯇꯥꯅꯤꯡꯉꯔꯣꯏ." ꯑꯗꯨꯗꯤ ꯅꯪꯅ ꯐꯠꯇꯅ ꯈꯟꯖꯕ ꯋꯥꯅꯤ ꯀꯩꯅꯣ? ꯑꯩꯁꯦ ꯅꯪꯅ ꯃꯤꯇꯣꯞꯀꯤ ꯇꯥꯏꯞꯅ ꯈꯟꯕꯒꯤꯅꯤ꯫ ꯍꯥꯏꯔꯛꯎꯁꯦ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯑꯩꯗꯣ ꯃꯥꯁꯇꯔ ꯇꯧꯊꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯥꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯍꯦꯜꯂꯦ꯫ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯂꯥꯏꯔꯤꯛ ꯆꯪꯉꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯑꯩ ꯏꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯇꯧꯒꯦ꯫ ꯏꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯅ ꯃꯔꯨꯅꯤ꯫ ꯑꯆꯪꯕ ꯁꯦꯜꯐꯝꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒꯦ꯫ ꯌꯥꯝ ꯌꯥꯝꯕ ꯁꯦꯟꯐꯝꯁꯨ ꯅꯠꯇꯦ꯫ ꯃꯥꯁꯇꯔꯗꯨ ꯈꯛꯇꯤ ꯅꯪ ꯇꯧꯍꯧꯕꯅ ꯐꯅꯤꯗ." ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯅꯨꯔꯩ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ, "ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒꯅꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯅ ꯃꯈꯥ ꯇꯝꯊꯗ꯭ꯔꯒꯁꯨ ꯅꯪꯗꯤ ꯇꯝꯃꯨ꯫ ꯅꯪꯉꯩꯗꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯐꯕ ꯑꯣꯏꯔꯤꯈꯩ ꯑꯩꯁꯨ ꯍꯔꯥꯎꯗꯣꯏꯅꯤ, ꯑꯩꯁꯨ ꯐꯕ ꯑꯣꯏꯗꯣꯏꯅꯤ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ꯫ ꯑꯗꯨꯅ ꯄꯨꯋꯥꯡꯕ ꯐꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯃꯨꯛ ꯂꯦꯞꯄꯤ, ꯑꯗꯨꯒ "ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯁꯦ꯫ ꯅꯪꯁꯨ ꯍꯟꯕ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ꯫ ꯃꯦꯟ ꯔꯣꯗ ꯐꯥꯎꯕ ꯑꯩ ꯊꯤꯜꯂꯝꯃꯒꯦ꯫ ꯅꯁꯥꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯑꯝꯇ ꯋꯥꯏ ꯁꯪꯅ ꯄꯣꯊꯥꯔꯨꯗ꯭ꯔꯕꯣ?" ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯋꯥꯡꯕ ꯃꯍꯥꯛꯅ ꯅꯨꯔꯩꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯒ ꯅꯨꯔꯩꯗꯨ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒ ꯄꯨꯋꯥꯡꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯍꯦꯟꯅ ꯋꯥꯖꯕꯤ ꯃꯃꯥꯗꯣ ꯄ꯭ꯔꯞ ꯂꯥꯛꯂꯒ, "ꯕꯨꯡꯉꯣ, ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯏꯆꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏ ꯂꯥꯛꯄꯒꯗꯤ ꯅꯠꯇꯦꯀꯣ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯂꯣꯏꯔꯦ꯫ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗꯅꯦ ꯅꯈꯣꯏ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ, ꯑꯊꯨꯕꯤꯗ꯫ ꯅꯈꯣꯏ ꯃꯥꯃꯅꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯕꯅꯤꯀꯣ." ꯇꯟꯖꯥ ꯑꯃ ꯏꯀꯥꯏ ꯀꯥꯏꯅ ꯍꯧꯗꯣꯔꯛꯄ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯩꯅꯣ ꯏꯃꯥ, ꯅꯣꯡ ꯅꯤꯅꯤꯗꯪꯗꯤ ꯑꯩ ꯄꯣꯊꯥꯔꯒ ꯂꯩꯈꯤꯒꯦ꯫ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯒꯤ ꯋꯥꯐꯝꯗꯣ ꯈꯔ ꯂꯩꯔꯒ ꯍꯧꯗꯣꯛꯄꯤꯔꯣ꯫ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯈꯔ ꯂꯩꯍꯟꯒꯦ꯫ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯔꯤ." ꯃꯥꯙꯕꯤ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯅ ꯌꯦꯡꯂꯛꯄ ꯑꯗꯨ ꯋꯥꯈꯜ ꯂꯣꯏꯗꯦ꯫ ꯃꯍꯥꯛ ꯂꯣꯡꯅ ꯑꯃꯨꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯙꯕꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯋꯥꯕ ꯍꯥꯏꯕꯕꯨ ꯋꯥꯔꯦ, ꯌꯥꯝ ꯊꯤꯅ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯋꯥꯗꯤ ꯃꯍꯥꯛ ꯍꯥꯏꯗꯦ꯫ ꯄꯨꯝꯅꯃꯛ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯣꯏꯔꯞ ꯐꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯁꯃꯥ ꯌꯥꯝꯅ ꯋꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯅꯨꯔꯩ ꯃꯃꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ, "ꯏꯃꯥ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ꯫ ꯕꯦꯝꯃ, ꯏꯃꯥ ꯑꯃꯨꯛꯇ ꯍꯧꯒꯠꯀꯦꯅꯦ." ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯄꯅꯤ ꯁꯃꯥꯅ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯝꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯈꯥꯗ ꯐꯠ ꯊꯝꯃꯤ꯫ ꯑꯗꯨꯒ ꯇꯍꯥꯅ ꯃꯃꯥꯕꯨ ꯍꯧꯒꯠꯂꯒ ꯐꯝꯍꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯛꯁꯨ ꯀꯟꯅ ꯈꯨꯔꯛꯏ꯫ ꯃꯆꯥꯅ ꯇꯧꯔꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡ ꯏꯁꯤꯡꯗꯨ ꯇꯞꯅ ꯊꯛꯆꯩ꯫ ꯁꯃꯥ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯌꯥꯝ ꯋꯥꯅ ꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯏꯃꯥꯒꯤ ꯑꯆꯧꯕꯤ, ꯏꯆꯥꯁꯤ ꯃꯃꯥ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦꯅꯦ꯫ ꯏꯁꯣꯔꯁꯤꯁꯨ ꯑꯣꯟꯊꯣꯛꯏꯗꯀꯣ꯫
ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯎꯕꯤꯗꯦ꯫ ꯑꯇꯣꯝꯕꯗꯤ ꯏꯆꯥ ꯑꯇꯣꯝꯕꯗꯤ ꯏꯃꯥꯁꯦ ꯁꯤꯈꯤꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯃꯃꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯅꯨꯔꯩꯁꯨ ꯀꯞꯄꯤ, ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯃꯃꯥꯕꯨ ꯊꯦꯝꯃꯤ꯫ ꯏꯃꯥ, ꯅꯪ ꯀꯩꯗꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ? ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯍꯤꯡꯉꯣꯏꯗꯣꯏꯅꯣ? ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯒ ꯏꯃꯥ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯃꯥ ꯇꯧꯐꯝ ꯈꯪꯗꯦ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤꯗ, ꯑꯗꯨꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯔꯩ ꯇꯞꯅ ꯍꯥꯏꯔꯛꯑꯦ, ꯏꯃꯥ, ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯅ ꯏꯃꯥ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ꯫ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯔꯛꯄꯁꯦ ꯀꯨꯏꯔꯦ꯫ ꯁꯥꯋꯩ ꯃꯇꯦꯛ ꯃꯌꯥꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯏ꯫ ꯗꯣꯛꯇꯔ ꯌꯦꯡꯗꯕꯤ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯏꯃꯥ, ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯁꯤꯀꯣ꯫ ꯕꯦꯝꯃ, ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯃꯤꯉꯣꯟꯗꯒꯤ ꯑꯃꯨꯛ ꯄꯨꯗꯣꯏꯔꯥ? ꯍꯤꯗꯥꯛ ꯈꯔ ꯆꯥꯔꯤꯁꯤꯅꯅꯦ ꯈꯔꯁꯨ ꯐꯔꯛꯂꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤꯅꯦ꯫ ꯏꯃꯥ ꯍꯥꯟꯅꯒ ꯌꯦꯡꯅꯔꯒꯗꯤꯅꯦ ꯌꯥꯝ ꯐꯔꯕꯅꯤ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤꯀꯣ꯫ ꯃꯆꯥꯗ ꯏꯐ ꯐꯕ ꯁꯥꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯅ ꯌꯥꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯛ ꯑꯗꯨ ꯀꯟꯅ ꯑꯃꯨꯛ ꯈꯨꯔꯛꯏ꯫ ꯃꯃꯥꯅ ꯂꯣꯛ ꯑꯗꯨꯕꯨ ꯀꯟꯅ ꯈꯨꯔꯛꯄ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤ꯫ ꯏꯃꯥ, ꯏꯁꯤꯡ ꯊꯛꯀꯦꯔꯥ? ꯏꯁꯤꯡ ꯊꯛꯑꯒꯗꯤ ꯈꯔ ꯈꯖꯤꯛ ꯑꯣꯏꯔꯁꯨ ꯐꯅꯤ꯫ ꯏꯃꯥ, ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ꯫ ꯀꯔꯤꯅꯣꯅꯦ ꯅꯤꯡꯉꯥꯏ ꯍꯥꯏꯕꯕꯣ? ꯏꯃꯥꯒꯤꯁꯦ ꯅꯤꯡꯉꯥꯏ ꯅꯠꯇꯦꯀꯣ꯫ ꯆꯠꯂꯔꯣꯏꯁꯤ, ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯄꯩꯁꯥꯒꯤꯁꯨ ꯑꯩꯅ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯃꯕꯅꯤ, ꯏꯃꯥ ꯀꯩꯝꯇ ꯈꯟꯒꯅꯨꯕ꯫ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒ ꯄꯨꯟꯅ ꯆꯠꯂꯁꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯃꯥ, ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯊꯕꯛ ꯇꯧꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯃꯥ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯨꯝ ꯄꯨꯔꯤꯉꯩ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯊꯣꯛꯂꯤꯉꯩ ꯏꯃꯨꯡ ꯑꯁꯤ ꯈꯔ ꯁꯥꯐꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯅꯥꯔꯛꯄ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯕꯅꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ, ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯑꯣꯏꯔꯛꯂꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯄꯨꯋꯥꯡꯕꯗꯨ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯃꯟꯗꯣꯝꯆꯥꯒꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯟꯗꯣꯝꯆꯥ ꯎꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯅꯨꯝꯆꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯀꯨꯏꯔꯦꯗ, ꯍꯜꯂꯗꯧꯕꯅꯤ꯫ ꯅꯃꯥꯁꯤꯁꯨ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯩꯅ ꯁꯨꯝ ꯐꯝꯗꯅ ꯂꯩꯁꯟꯗꯅ꯫ ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯇꯧꯏ, ꯑꯗꯨꯒ ꯇꯞꯅ, ꯌꯥꯅꯤ ꯏꯅꯨꯝꯆꯥ, ꯑꯗꯨꯝ ꯐꯝꯃꯨ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯔꯝꯃꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯈꯤ ꯃꯆꯦ ꯃꯥꯙꯕꯤꯗ ꯌꯦꯡꯂꯒ, ꯅꯆꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦ, ꯃꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯏꯆꯦ? ꯈꯪꯗꯦ ꯕꯦꯝꯃ, ꯀꯣꯏꯔꯤꯕ꯭ꯔꯥ ꯀꯣꯏꯗꯦꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡꯅꯦ ꯐꯣꯟꯗ ꯖꯨꯖꯥ ꯅꯩꯗꯅ ꯂꯩꯕꯅꯤ, ꯀꯣꯏꯕꯗꯤ ꯃꯥꯜꯂꯤꯅꯦ꯫ ꯃꯇꯝ ꯆꯥꯔꯦ ꯀꯩꯅꯣ ꯏꯆꯦ, ꯀꯣꯏꯖꯁꯅꯨ, ꯂꯩꯗꯅ ꯇꯧꯔꯤꯅꯤ꯫ ꯐꯨ ꯆꯩꯗꯨꯅ ꯉꯥꯡꯕꯒꯤ ꯃꯇꯝꯁꯨ nate. ꯑꯐꯕ ꯅꯨꯄꯤꯕꯨ ꯑꯣꯏꯔꯒꯗꯤ ꯐꯩ ꯀꯩꯅꯣ? ꯃꯇꯝꯒꯤ ꯅꯨꯄꯤꯅꯒ ꯐꯠꯇꯕꯅꯤ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯂꯨꯔꯕꯅꯤ ꯏꯆꯦ꯫ ꯋꯥꯔꯤꯁꯤ ꯈꯪꯂꯨ ꯂꯨꯁꯤꯟꯕ ꯑꯃ ꯉꯥꯏꯍꯥꯛ ꯑꯁꯤꯗ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯙꯕꯤꯗꯨ ꯃꯥꯏꯊꯣꯡ ꯈꯔ ꯂꯨꯝꯊꯅ ꯃꯈꯥ ꯇꯥꯔꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯋꯥꯈꯜꯕꯨ ꯑꯣꯏꯗꯦꯅꯦ, ꯍꯣꯔꯦꯟꯗꯤ ꯑꯃꯨꯛꯇꯪ ꯍꯪꯒꯦ꯫ ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯃꯇꯝꯁꯤꯒꯤ ꯆꯨꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒ ꯌꯦꯡꯕꯗ ꯅꯣꯞꯇꯕ ꯑꯩꯗꯤ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯅꯠꯇꯅ ꯏꯃꯨꯡ ꯑꯁꯤꯒ ꯆꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯒꯦꯠꯂꯣꯝꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯈꯥꯝꯈꯤꯕꯗꯨ ꯇꯥꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯁꯈꯤ ꯃꯆꯦꯗ ꯌꯦꯡꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯇꯥ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯅꯤ ꯏꯆꯦ, ꯇꯨꯡꯗ ꯁꯣꯏꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯧꯖꯤꯛ ꯈꯪꯍꯧꯔꯣ, ꯃꯇꯝ ꯌꯥꯝ ꯂꯩꯔꯤ꯫ ꯑꯗꯨ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦꯀꯣ, ꯑꯩ ꯊꯣꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯥꯙꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯆꯠꯈ꯭ꯔꯕꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯄꯥꯈꯪ ꯃꯍꯥꯛꯇꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯉꯤ ꯀꯤꯆꯟ ꯑꯗꯨꯗ꯫ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃꯗ ꯐꯝꯂꯒ ꯏꯟꯖꯥꯡ ꯀꯟꯅ ꯁꯦꯝꯂꯤ꯫
Nakaludana phone da Nuraiga wari tawri. Aina thongdoini chaningro. Aina thongmudi yam hawbani he. Nangna thongmana ka heloida nupi nangba. Puwang bagi wadu da nokjai makhol thokna. Aduga Nurai tapna khummi. Adudi yam phare ne. Hayeng aidi yam nungaina leiba yarani. Aina thongdrasu tamchana dum thongo. Aduga aina thongba sageba. Adusu yai kaino. Ado nangsu chak thongi natro. Nate chak thiba loiri. Ima hana pijagena thawbani. Ima so masayam sokchile. Ado ai horen thabe khang loira koin tawrage ko. Tamchaga tanaga dawba wayam su leiri. Horen kupthana sanarase. Hoi haiba wahina samjinaraga phone adu su thammi. Phone thamkibaga tanja aduda mama su changlai. Kari thongse haibano. Kovile thongase. Aina ngasai sem loirabani. Injang di imanoin thong. Ai ngahak ai room da leirugeba. Adu hairaga phuk haugatlaga karom da chatnaba tawi. Machagi yam thoba mataw aduda madabi tahana. Ahai ngai khone nangbo imaga wari sasi phamkhone. Ai sune chawkraba room asida itomta leihauba talline. Phamu phamu. Wahaidu tarabada puwangba tapna hanjelaga phamthaki. Aduga tapna khumle. Kai matangi oidone ma. Mapalumda chatpagi wari oiragadi ai matam khara leiraga chatke. Nate adugi natiye. Yengoi nangse angang natrabani. Nungshinabi nupi leiramgani haina imana khale. Ikaidana ne imade hekta hayu. Kadaidagino kari lamdagino. Kamain tawba nupina haibado imada munna hayu. Hairakleba mamagi wafam masida ikairaga ngahakti khomde. Machane ikaiba mataw adubu uraga tapna muksa makha tare. Ikaiga nuni nangbo. Ima ichane apapata tanagadawbani. Aikhoi ni tana haudragadi kanaga tanagani haigene. Hayu. Imada sengna chingnadana hayu. Ikaiba pumnamak tungoina duna thanamlaga puwangba mamagi maphamda Nuraibo mayek sengna imung manungdagi hauna wari pumba khanghali. Adubu machaga WakhaL manadraba mamade machana hairakliba nupi masa asi kaya pambu oide. Adubu karam pamde haiduna machada haigani. Aduna noksinai. Nokningdrabasu noksinai. Hoi. Haurakpada sungairi hai. Koinaba noksinaba khuding thungnagani haiba masu leitabani. Aduna yengo koinaraga hek yengo. Naha oiringai haibasidine makhal mathal mayam amasu yengadawbani. Puwangba nokfetang tawramlaga mahak mamagi manaktagi thoki. Madabi pukchel khara pikpa haigadra. Imung asina khara lingba ma oirambana. Machana hairamliba nupi ase mahak mamawaiba pamde. Aduna WakhaL duda khalle. Aina thoina pamde nupi machase. Maming makne lam makne. Othokna pamkhidreda. Aina khalluriba mayam asiga ichana tawthorakliba asiga kayada tayona khrabana. Aduna ichagi pukning WakhaL se hoknaba hotnadaba yadabani. Karibu thoklagaba achamba WakhaL lama oirigadara mama mahakna khallibase. Somdana pamung aduda machanupina chakana inbiri. Machin makpo ani changdana mamabu yengli. Mamana yam wana chak charibadu ubada. Ima ai inbirage. Mangakto hairaga tapna khumle. Yari. Ima khutna ne tapna adum chage. Pukthanaba chage ko. Haudrabo ima. Hayingdagidi imana chanaba nachaina nga soidan leidoini. Nakaludagi tapna hairakbani athoibana. Machanupana hairakliba wadu tarabada nokfet tawi. Icha chawrabanina mama aina chaningba pijage hairene. Nungsida. Chalo. Nakhoi sune chak chathoknaba tawruru. Thengkiba tare ni matamse. Yani ima chaba loiraga dum chage yam ngalli. Natradi imana domna chabadu nungairarui. Macha anigi ningaini hek ngamdana sama chaningdragasu mahak macha anigi khallaga chaktu chai. Adubu hakchang mana ngamdrabanina karibu chaningani. Aduna chaba yade. Sama yam wana amadi tapna haire. Bema ima oy. Ima khutse mukta hamge. Imana chabagi pukhamdada adum hamo ai adum puthokhrage. Asam tawna mamagi seba ningthina loiramlaga machin mokpa anido
ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯆꯥꯛꯀꯗꯣ ꯇꯞꯅ ꯆꯥꯕ ꯍꯧꯔꯝꯃꯤ ꯅꯨꯔꯩ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯃꯧꯄ꯭ꯋꯥꯗ ꯌꯦꯡꯂꯒ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯗꯅ ꯕꯨꯡꯉꯣ ꯑꯣꯇꯣ ꯑꯃ ꯋꯥꯏꯔꯒ ꯏꯃꯥꯁꯦ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯁꯨꯝ ꯊꯝꯕ ꯍꯧꯅꯗꯦ ꯏꯃꯥꯒꯤ ꯐꯤꯕꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯨꯔꯛꯏ ꯑꯊꯣꯏꯕꯁꯨ ꯃꯆꯦꯒꯤ ꯋꯥ ꯑꯗꯨꯗ ꯆꯥꯔꯤꯕꯗꯨ ꯂꯦꯞꯂꯒ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯏꯆꯦ ꯑꯩ ꯌꯥꯎꯗꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯍꯌꯦꯡ ꯂꯦꯞꯄꯒꯗꯤ ꯍꯌꯦꯡꯗꯣ ꯆꯦꯡ ꯋꯥꯅꯕ ꯑꯃꯨꯛ ꯂꯩꯔꯨꯏ ꯑꯩ ꯊꯕꯛ ꯆꯠꯀꯦꯕ ꯌꯥꯔꯒꯗꯤ ꯏꯆꯦꯅ ꯑꯗꯨꯝ ꯏꯃꯥ ꯄꯨꯔꯒ ꯆꯠꯂꯣ ꯑꯃꯔꯣꯝꯗ ꯑꯃꯨꯛꯁꯨ ꯆꯨꯝꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯋꯥꯁꯤ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯦ ꯑꯍꯣꯏꯁꯦ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯠꯂꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛꯇꯨ ꯆꯠꯂꯣ ꯑꯗꯨꯕꯨ ꯇꯣꯝꯕ ꯂꯨꯔꯤꯕꯗꯤ ꯁꯦꯜꯂꯤ ꯅꯪꯅ ꯊꯕꯛ ꯆꯠꯇ꯭ꯔꯒꯗꯤ ꯌꯨꯝꯁꯤꯗ ꯆꯦꯡ ꯋꯥꯅꯕ ꯂꯩꯔꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁ ꯇꯜꯂꯦꯗ ꯏꯆꯦ ꯂꯥꯏꯔꯤꯛꯄꯨ ꯇꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯌꯨꯝꯒꯤ ꯐꯤꯕꯝꯅ ꯑꯁꯨꯛ ꯂꯨꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯗꯣꯏꯅꯣ ꯌꯥꯗꯦ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯒꯅꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗ꯭ꯔꯒꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯒꯦ ꯀꯣꯟꯅ ꯇꯨꯡꯗ ꯅꯪꯅ ꯀꯞꯄꯗꯣ ꯏꯆꯦꯗꯤ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯇꯣꯝꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯗꯃꯤꯁꯟꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯏꯆꯦꯅ ꯇꯧꯔꯗꯧꯕꯅꯤ ꯑꯊꯣꯏꯕꯗꯨ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯆꯦꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯌꯥꯅꯤꯡꯗꯦ ꯍꯌꯦꯡ ꯑꯣꯇꯣ ꯋꯥꯏꯔꯒ ꯀꯀꯥꯗꯨꯒ ꯆꯠꯂꯨ ꯏꯆꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯝꯗꯕꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯒꯅꯨ ꯍꯣꯏꯁꯦ ꯑꯗꯨ ꯆꯠꯂꯣ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯀꯩꯀꯩ ꯄꯤꯖꯕꯤꯔꯝꯃꯣ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦꯀꯣ ꯍꯣꯏ ꯍꯥꯏꯔꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨ ꯆꯠꯈꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯅꯨꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯏꯃꯥ ꯇꯨꯝꯊꯅꯕ ꯇꯧꯔꯣ ꯅꯆꯥ ꯀꯥꯡꯈꯜ ꯊꯥꯔꯝꯃꯒꯦ ꯑꯩꯁꯨ ꯄꯣꯊꯥꯎꯔꯒꯦ ꯑꯗꯨꯒ ꯏꯆꯥꯁꯨ ꯋꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯆꯠꯂꯣ ꯇꯨꯝꯊꯣꯛꯎꯔꯣ ꯏꯃꯥꯁꯨ ꯇꯨꯝꯃꯒꯦꯀꯣ ꯍꯣꯏ ꯍꯥꯏꯔꯒ ꯅꯨꯔꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝꯅ ꯅꯩꯍꯠꯂꯤꯉꯩ ꯃꯊꯥ ꯑꯃ ꯁꯥꯔꯤꯉꯩ ꯐꯣꯟ ꯄꯥꯏꯕꯒꯤ ꯑꯁꯥ ꯇꯧꯗꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯋꯥꯡꯕꯒꯤ ꯃꯤꯁꯀꯣꯜ 2 ꯂꯩꯔꯝꯃꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯇꯞꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯀꯣꯜ ꯕꯦꯛ ꯇꯧꯗꯦ ꯀꯥꯡꯈꯜ ꯊꯥꯗꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯔꯒ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛꯀꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯅꯤ ꯄ꯭ꯔꯞ ꯀꯣꯜ ꯑꯗꯨꯕꯨ ꯔꯤꯁꯤꯞ ꯇꯧꯏ ꯊꯕꯛ ꯂꯣꯏꯗ꯭ꯔꯕ ꯅꯪꯕꯣ ꯀꯣꯜꯒ ꯉꯁꯥꯏꯗꯤ ꯄꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯀꯣꯏꯅꯕ ꯑꯣꯏꯕꯒꯤ ꯁꯥꯎꯅꯕ ꯄꯩꯅꯕ ꯇꯧꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯩ ꯍꯥꯏꯕꯗꯨꯅꯤ ꯅꯨꯔꯩ ꯇꯞꯅ ꯈꯨꯝꯃꯤ ꯂꯣꯏꯕꯒ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯇꯝꯆꯥ ꯀꯣꯕꯤ ꯆꯥꯔꯦ ꯅꯪꯗꯤ ꯏꯔꯣꯝꯕ ꯆꯥꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏꯌꯨꯅ ꯅꯪꯅ ꯍꯥꯏꯕꯗ ꯇꯥꯒꯦꯅ ꯂꯩꯔꯤꯕꯩꯅꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯍꯌꯦꯡꯗꯣ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯕ꯭ꯔꯕ ꯂꯩꯇꯦ ꯀꯩ ꯂꯩꯔꯒꯦ ꯏꯃꯥꯗꯣ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯁꯤꯔꯅ ꯈꯟꯕ ꯁꯤꯗꯒꯤ ꯑꯣꯇꯣ ꯑꯃ ꯋꯥꯏꯔꯒ ꯑꯗ ꯏꯇꯣꯝꯇ ꯑꯃꯨꯛ ꯉꯥꯏꯗꯧꯔꯕ ꯑꯗꯨꯒꯤ ꯈꯔ ꯆꯠꯃꯤꯟꯅꯁꯤꯔꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨ ꯀꯥꯏꯕꯒꯤꯕꯨ ꯑꯗꯨ ꯀꯩꯝ ꯀꯣꯏꯊꯣꯛꯄ ꯍꯧꯅꯕ꯭ꯔꯣ ꯑꯣꯇꯣꯒ ꯋꯥꯏꯔꯨꯅꯨ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯇꯜꯂꯤ ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯑꯩ ꯁꯨꯝ ꯂꯥꯛꯆꯒꯦꯕ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯈꯔ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯁꯨ ꯍꯌꯦꯡ ꯈꯔ ꯇꯥꯟꯅꯁꯦꯕ ꯇꯥꯟꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯋꯥꯈꯜꯗ ꯋꯥꯔꯝꯃꯅꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯁꯨ ꯁꯥꯁꯤ ꯀꯩꯗꯧꯔꯒꯦ ꯅꯨꯔꯦ ꯑꯋꯥꯕ ꯋꯥꯔꯤꯗ ꯁꯥꯔꯒ ꯂꯩꯗꯣꯏꯁꯦ ꯅꯪꯒꯤ ꯋꯥꯠꯐꯝꯗ ꯂꯩꯍꯜꯂꯣꯏ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯅꯨꯔꯩ ꯅꯣꯛꯆꯩ ꯄꯨꯋꯥꯡꯕꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯆꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯅ ꯅꯨꯔꯩ ꯃꯍꯥꯛꯀ ꯋꯥꯈꯜ ꯇꯤꯟꯅꯔꯝꯕꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯅꯤ ꯅꯨꯔꯩ ꯇꯞꯅ ꯈꯣꯟꯖꯦꯜꯗꯣ ꯀꯦꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯍꯥꯏꯌꯣ ꯑꯗꯨꯕꯨꯔꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯔꯦꯠ ꯁꯨꯠꯀ ꯇꯧꯔꯒ ꯆꯥ ꯂꯩꯖꯔꯦ ꯆꯥ ꯐꯥꯟꯕꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯥꯝꯗ꯭ꯔꯣ ꯃꯤ ꯄꯨꯋꯥꯡꯕ ꯅꯣꯛꯂꯒ ꯂꯥꯏꯊꯣꯛꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯃꯥꯅ ꯑꯁꯨꯛ ꯁꯤꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤꯗ ꯄꯥꯝꯗꯦꯗ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯗꯨꯗꯤ ꯃꯤ ꯅꯨꯄꯥ ꯈꯨꯗꯤꯡꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯦꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏ
ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯁꯦ? ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯈꯔ ꯈꯦꯠꯅꯕꯒꯤ. ꯑꯗꯣ ꯍꯥꯏꯌꯣꯕ, ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯅꯣꯕ? ꯀꯣꯟꯅ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ, ꯍꯧꯖꯤꯛ ꯈꯪꯒꯅꯨ. ꯈꯪꯉꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯁ, ꯇꯜꯂꯤꯕ ꯅꯨꯄꯥ ꯅꯪꯁꯦ. ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯀꯩ ꯋꯥꯅꯣ ꯍꯥꯏꯕꯤꯌꯨ. ꯑꯩꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯗ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ. ꯏꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯅꯪꯗꯣ. ꯍꯔꯥꯎ ꯍꯔꯥꯎ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯈꯨꯝꯃꯦ. ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ? ꯑꯁ, ꯑꯩꯗꯤ ꯅꯣꯏꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝ ꯅꯣꯞꯄꯦ. ꯅꯣꯏꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯦ. ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯏꯃꯥꯅ ꯈꯪꯉꯒꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯃꯧ ꯑꯣꯏꯅꯤꯡꯉꯣꯏ. ꯄꯨꯋꯥꯡꯕ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯈꯟꯕ ꯑꯁꯤꯗ. ꯑꯩꯒꯤ ꯏꯃꯥꯅꯤ. ꯃꯆꯥ ꯑꯩꯅ ꯐꯖꯅ ꯈꯪꯉꯤ. ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯅꯨꯄꯤ ꯅꯠꯇꯦ. ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯥꯒ ꯅꯠꯇꯦ ꯅꯪꯅ ꯂꯩꯗꯣꯏꯁꯦ, ꯑꯩꯒꯅꯤ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯣ ꯇꯨꯝꯃꯁꯤ ꯇꯝꯆꯥ, ꯊꯦꯡꯉꯦ. ꯇꯨꯝꯃꯣ. ꯑꯩꯁꯨ ꯇꯨꯝꯃꯗꯝꯅꯤ, ꯊꯦꯡꯉꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯣ ꯀꯣꯜ ꯑꯗꯨꯃꯛ ꯄꯥꯏꯅꯩ. ꯅꯨꯄꯥ ꯃꯍꯥꯛꯅ ꯍꯥꯏ, ꯆꯤꯔꯣꯜ ꯀꯩꯑꯣꯏ ꯇꯞꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯥ ꯈꯛꯇꯃꯛ ꯇꯥꯅꯕ ꯃꯑꯣꯡꯗ. ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯁꯤꯗ ꯏꯪꯅ ꯉꯥꯜꯂꯤꯕꯤ ꯊꯥꯖ, ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ. ꯑꯊꯦꯡꯕ ꯃꯇꯝꯗ ꯂꯩꯁꯥ ꯇꯝꯕꯤ ꯁꯤꯡꯉꯦꯜꯂꯩꯅꯤ. ꯃꯒꯨꯟ ꯆꯥꯎꯕꯤ, ꯁꯤꯡꯒꯦꯜ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕꯤ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯈꯅꯥꯎꯗꯕ ꯃꯐꯝꯗ ꯂꯣꯟꯅ ꯅꯔꯛꯇ ꯁꯥꯠꯄꯤ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡꯅꯤ, ꯂꯩꯔꯥꯡ.